SP Bishnupur KSH Ravi Kumargi meeting Makada Bishnupur District Tagi Mayai Kaba Chinjak Murfangna Mutatnabagi Pandam Dat Chatarakpa Kongthang Ama Oinangasi Ayuk Moirang Police Station Gi Manung Chanalaiba Tronglaubi Makhalekai Chekon Mapada Mioi Aniga Kwanana Sobkes Kuntarukta Hapdaga Purakpa Heroine number 4 KZ Amaga Gram Nifumari Rom Bishnupur District Police Commando Gi Team Amana Fagat Krehaidi Police Tagi Fangba Pau Amana Hai Ngasi Ayuk Chawrakna Pung Nipal Khare Helak Duwaida Gold White Machugi Tata Sumo registration number AS11BC 5395 Ama Kwakta Romdagi Moirang Lamkhai Tamna Kanna Thoraglaki Matamadada Bishnupur District Police Commando Inspector Y Motilal Gi Makada Head Constable K Bidyashorna Luchingba Commando Team Amana routine checking Oina Tera Khongshang Bi Makha Lekai Mapada duty Toduna Ladingaida Tata Sumo Adu Kamdana Bahaibada Kamlamdana Yamnakanna Thoraga Chatki Haidi Kudagada Commando Gi Team Aduna Tanaraga Tronglaubi Makhalekai Chekon Mapada Tata Sumo Adu Fabangam Ki Fagalaba Tata Sumo Aduda Thiba Humbagi Tabak Chatabada Sobkes Kuntarukta Haplagaburakpa Heroine number 4 Sing Adu Fagat Bangam Kibane Heroine number 4 ga Kwanana Fadabami Ani Adudi Uprul District Ki Hongpung Village Hundungdagi Manis Chahi Taranipal Apokpa Fagu Amadi Sanapati District Ki 4000 Village Modbungdagi Vicky Munda Chahi Konithoi Apokpa Mahavir Mundani Fagalaba Miyoi Sing Adu Logi Matung Ina Makata Bathabak Paikhanabagi Damak Moirang Police Station da Sinakrihaina Pau Asina Makatari